ऑनलाइन मणिपुर की अयुकी पाविंग बीर पुमनम पुताराम लोकसरी हनबदे यामना मरुइब अपडेट खरा थमजगे जिरिबाम की लेबक थिबा थौदोक्ता सेनबा सिंफानबा एनआईएन मसक खंगथोकपा हौरे अमदी वांटेड लाउथोकिबा यावरे अदुबु सिक्योरिटी मेंटेन तौबा मरमना ममिंग मथा लाउथोकपदा मतंग मतम साद्रि हाइना चीफ मिनिस्टर एन बिरेन सिंहा नंगसी पाउमी सिंग उनबदा फोंदोखरे थबक सुरिबा मियोय अमा थिबा खंगदना लेरिबा असिदा चाउख्रबा इंडियन आर्मी न कनबा ngamdrabadi kanana Convido haina social media blogger RG Isen Thoina Chief Minister N Biren Singh Pukning Singsilakli Thiba Khangdana Leriba Laisram Kamal Sahi Yengbiyu Fatanungda Thoklabadi Army ne responsibility lobo Ngamdra haina hangbada Army gi Maikaidagi lobo Ngamloi haina Phongdoklaki World Mapangan Kalle haiba Army ne Mapangan Fudokpa Ngamdrabadi Makoi Manipur Leibagi Mathau Taribra haibasi asobo ham am oiri haina RG Isen Thoina Phongdokpiri Assam की कार्बी आंगलोंगदा आइन काइन संगसिंदुना लेरिबा कुकीसिंग तकथोखिनबा खंगहनख्रे मणिपुर की आइन काइन आसाम की कार्बी आंगलोंगदा संगसिंदुना लेसलिबा कुकी कम्युनिटी की मियोसिंग तकथोखिनबा कार्बी ऑटोनोमस काउंसिल की चीफ एग्जीक्यूटिव मेंबर टुलीराम रोंगहान ना अपील तौख्रे कुकी लिसिंग अमा हेनबना कार्बी आंगलोंगदा संगसिलक्तुना कार्बी हिल्स द फैमिली समंगा रोम खुंदा संदुना लेरे आइन काइन संगसिलक्लिबा कुकी कम्युनिटी मियोय सिंग खुंदा सलक्तुना लेसिलक्लिबा असि खुदक्ता मखोइबु तानथोखिनबा खंगहनख्रे लेमखोंगदा लेबा आर्मी ना मैतेई मसा ngakpa ngamloidaba irubadi karigi mati masabu thabuk subagi लेमखोंग मनुंगदा कौरिबनो हाइना मैरा पाइबि इमा सिंगना खोलाउ लाउख्रे मैरा पाइबिदा ओनसिलागा अकन अरिंग सागदौ सरु कुकी जगादा संगलागा कोम्बिंग ऑपरेशन तौरुसौ हाइबा खोलाउ कया अमसु लाउखि हाइना फुंगदोकपिरि Makan Village the Kuki militant singna Tharampa Popilam Acres Taragani Twingasi Yantuna Mankhre, Kangpopi district Manung Sanba Saitu subdivision ke Makan Village the Kuki militant singna Tharampa Iligan Popilam Acre Taragani Twangpopi Police CRPF Amadi district administration ke Apun combined team Nangasi Yantuna Mankhre High Chief Minister N Biren Singhi social media X the Thagalakiba post Amana Kangalagli post asina Makataradun High State Amadi central government na Kupne Yengsinduna Tabuk Satabuk Luinas Hapalmaina police station na Popi Thariba Sing Adubu Masak Khngle FIR ama register tokre haidi Leimakong army camp da thikagi thabuk suba mioi ama sangsin khibadagi thiba khangtre miyamna akan bi ho horakre Leimakong army camp da thikagi thabuk subani haiba mioi ama ngarang ayuk pung 8 taba matamda thabuk suminnaba Nepali ama galoinana peace color gi Honda Activa registration number MN01N 7723 asi tongduna leimakong army camp da sangsin kibadagi ngasi pawa thiba khangdana leibadagi miyam hoduna army camp da mioi asi athupa matamda mari makong thidoktuna puthokpiru haibagi khonging sangsin kre hauzik pawa thiba khangdana leiba mioi asi maming laisram Kamal Babu sahi yankai ke taruk apok palai kidraba raisam Kumar Dhan Singh Kawi kasargi Gosaipur dagi hauzik ni Imphal East district ke manungsan na Sekmai police station na konba loitang kunau da leibani mahaki pokmena ba mayam ba laisram bino sahi Humpugu mapan hairba mioi asi leimakong army camp manungda thikadar oina thabuk tawduna matam kayagi mamangdagi thabuk surakhibani thiba khangdana leirba Kamal Babu mayambagi manakta sahi khargi mamangdagi leiraktuna leimakong army gi campus manungda thabuk subagi mohori oiduna leirakhibani ngarang yungimung matung pung mari gi minatara ka mangarum adwaidam haki imung manunggi mioi singna phone tawga matamda mobile phone number asi phone off tawduna leikhibadagi pau phaunaba ngamdabadagi ngasi phawa mari makong khangdana leirkibani hairi Kamal Babu thiba khangdana leirkiba asiga mari leinana imung manunggi mioi singna Sekmai police station da ngarang missing report ama pisan khre ngasi ayuk phawada mahaki mari makong khangba ngamdaba asidagi leikai miyam hoduna ngasi ayuk leimakong army camp da thumjin ki loinana khosaunar ba miyam na leimakong army gi gate mamang da nung amadi una singu phijanduna lambi thingjinbagi khongjung singsinki maduda leimakong army camp da leiba army personnel singthoraktuna nakal animakta chauna mukna bothoki thiba khangdana leiriba Kamal Babu asi leimakong army camp ga nakna leiriba khutlai paiba kuki militant singna phajinduna thamkhiba oiramgani haina thajanari loinana ngasi thiba khangdana leiriba Kamal Babu bu Phangnaba army amadi state force yauna thiba humbagi thabuk sathari leimakong da akoi da leiriba kuki Chief Singh leimakong da kauduna mifam pangthokpaga loinana mafam khangdana leiriba Kamal Babu gi langla langjin khangnaba yamna kanna hotnari thiba khangdana leiriba Kamal Babu tekta kaidana khusinna haiduna ngasi ayuk leimakong army camp da khongjung sengsin kiba miyamgi pausi asina phangba paugi matung ina ngasi nungtin pung 3:30 taba matamda leimakong army camp da GOC na kauduna thiba khangdana leiriba Kamal Babu gi matang da wari sanasi haiduna hairakpadagi nupi nupa sangduna GOC gi wari sanaki army ga GSU ga
उनरुबदा सरुक याखिबा मियोई अमना पाउमीसिंगदा फोंदोरखिबगी मतुंग इनदी जियोसी उनबा अदुदा जियोसीना फोंदोरखिबदा हौजिक फाउबा थिबा खंगतना लेरिबा कमल बाबू आर्मी कैम्पदा संगलखिबगी वीडियो फुटेज दी फंगले अदुगा थोखिबगी फुटेज दी फंगबा ngamde masing yamnaba army personnel sing thajinduna ngasi combing operation pak sana chathari masita natana leimakung army camp ga nakna leiriba kuki seso sing amadi village chief sing ga wari sanare makoina su thiba khangtana leiriba kamal babu phangnaba hotnabada angamba mateng pangani haibasu GOC gi mafamda phongdoklamki hairi GOC gi maikai degi thiba khangtana leiriba kamal babu phangnaba hotnabada kuki seso sing amasung village chief sing na mateng pangbida batarabade army gi maikai degi makoida piri basana thaknaba item sing makhatana amata piroi haina su makhatana khanghan ki hairi loinani GOC gi mafamda ngasi unaba changluba mioi singi maikai degi phongdok lami haibadi athuba matamda kamal babu tek ta kaidana imung manungi mioi singda kusinna drabadi JC ama semduna lamdam asigi CSO singa kusamna duna akan bukhungjing singsin loinana leimakong army camp ga faunariba kanto sabal ki lambi sing matam supagi oina shutdown tausin bagi khungjing chatharagan haina khanghan lakhi hairi aduga atopa update amadana Jiribam the compiled team na paks and operation Hathiba Hwre Angang Homomadi Nupi Homtamtin Hatkibagaloina Mar Nupi Emasu Hatkibagi Todoka Matung Tarakpa Kongtang when a Jiribam district paks and operation Hathiba Hwre State Langang Jiribam district local section Torangi Manung Sana paks and operation Hathabagi Kongtang as Pakalak Hairi Pausi as in a Fango Paugi Matu and a Jiribam district Asigimaru Ibam from Sing Yaun Irang Tok Yai Haina Kanwa from Sing the State Force Amasung Central Paramilitary Combined Team Hawkiba Nini Degi Huna Operations Hatapa Kibani Maru in Angang Home Nupi Home Kuki Militant Singna Faraga Tamtin Hatkiba Doctor Sena Musing Housing Yamnakano Hana Hotnari Hairi Amarum the operation Asikatamaka Ziribam the Henba Central Security Force Tazin to Namato the Honbasu Hokre Miamnus Pugning Patapibaga Loin Operation My Partners Tabangam Never Security Forcing the Security Forcing the Cooperation Pipi never authority make it appeal directly